ꯃꯌꯥꯝ ꯀꯩꯅꯣ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯉꯥ ꯀꯔꯤ ꯉꯥꯅꯣ ꯍꯥꯏꯕ ꯁꯤꯁꯦ ꯅꯩ ꯇꯣꯔꯁꯨ ꯂꯧꯊꯣꯛꯏꯅꯦ ꯑꯦꯂꯤꯁꯥ ꯉꯥꯅꯤ ꯃꯌꯥꯝ ꯉꯥꯁꯤ ꯉꯥꯟꯊꯣꯛꯑꯒ ꯍꯌꯦꯡ ꯏꯝꯐꯥꯜ ꯊꯥꯗꯣꯏꯅꯤ ꯁꯦꯝꯕꯗꯨ ꯎꯠꯍꯧꯗ꯭ꯔꯦ ꯃꯩꯈꯨꯁꯨ ꯐꯖꯔꯦ ꯑꯩꯈꯣꯏ ꯆꯟꯅ ꯌꯥꯏꯉꯪ ꯆꯥꯏꯊꯔꯤ ꯃꯅꯝ ꯅꯝꯗꯅꯤꯡꯉꯥꯏꯒꯤ ꯃꯆꯨ ꯊꯥꯛꯈ꯭ꯔꯦ ꯁꯤ ꯑꯣꯠꯇꯕꯤꯗ ꯑꯣꯠꯂꯣꯏꯗꯣꯏꯔꯥ ꯑꯩꯗꯗꯤ ꯈꯞꯄꯤꯗꯣ ꯅꯪꯃꯅꯤꯔ ꯈꯝꯕꯤ ꯑꯗꯨꯅꯤ ꯍꯥꯏ ꯀꯥꯈꯤꯗꯨꯝ ꯑꯣꯠ ꯑꯣꯠꯂꯣ ꯍꯩꯔꯦ ꯇꯥꯈꯤꯗꯅ ꯇꯥꯊꯣꯛꯈ꯭ꯔꯗꯤ ꯑꯩꯗꯤ ꯌꯥꯔꯤꯅꯦ ꯌꯥꯝ ꯑꯣꯠꯂꯨꯔꯅꯨꯅꯦ ꯊꯥꯎꯅꯗꯤ ꯌꯥꯔꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯔꯦ ꯐꯖꯔꯦꯀꯣ ꯉꯥ ꯀꯧꯇꯥ ꯃꯥꯟꯕꯗꯣ ꯃꯅꯝꯁꯨ ꯉꯥ ꯀꯧꯇꯥ ꯃꯅꯝ ꯅꯣꯡꯃ ꯖꯀꯤꯔꯣꯏꯗ ꯆꯥꯕꯗꯣ ꯉꯥ ꯑꯁꯨꯛ ꯇꯦꯟꯕ ꯃꯆꯥ ꯃꯃꯜ ꯑꯣꯏꯅ ꯑꯗꯨꯁꯨ ꯉꯥ ꯀꯧꯇꯥ ꯍꯥꯎꯋꯦꯕ ꯃꯅꯝꯗꯨꯅ ꯍꯥꯎꯋꯦ ꯀꯅꯥ ꯖꯀꯤ ꯑꯁ ꯀ꯭ꯋꯥꯊꯥꯒꯤ ꯑꯣ ꯃꯆꯥ ꯃꯆꯥꯗꯣ ꯉꯥꯁꯦꯛꯇꯣ ꯊꯣꯡꯉꯒ ꯅꯣꯡꯃ ꯄꯤꯔꯛꯇ꯭ꯔꯣ ꯑꯁ ꯍꯟꯗꯛ ꯉꯥ ꯐꯥꯕꯗꯕ ꯉꯥꯁꯦꯞꯅ ꯌꯩꯕꯁꯤꯗꯤ ꯏꯕꯣ ꯑꯩꯁꯨ ꯐꯥꯁꯨ ꯐꯥꯗꯦ ꯊꯨꯁꯨ ꯊꯨꯗꯦ ꯈꯣꯡꯗ ꯑꯍꯥꯟꯕ ꯌꯩꯕ ꯅꯨꯃꯤꯠꯇꯨꯗꯤꯀꯣ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯗꯣꯏꯖꯥꯟꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯐꯥꯔꯤꯕ ꯉꯥꯁꯤꯗꯤꯕꯣ ꯗꯣꯏꯖꯥꯟ ꯅꯠꯇꯅꯦ ꯍꯟꯗꯛ ꯉꯥ ꯐꯥꯔꯤꯁꯦ ꯍꯥꯎꯏꯍꯦ ꯅꯣꯏ ꯉꯥꯗꯣ ꯅꯣꯡꯃ ꯗꯣꯏꯖꯥꯟꯗꯁꯨ ꯐꯥꯔꯝꯃꯕꯅꯤ ꯑꯗꯨꯗ ꯌꯥꯎꯖꯥꯠꯅꯤ ꯁꯤ ꯕꯥꯇꯤꯜꯁꯤꯗꯤ ꯄꯤꯛꯏ ꯑꯃ ꯅꯪꯁꯨ ꯑꯩꯈꯣꯏꯒꯤ ꯑꯃꯨꯔꯛ ꯆꯠꯂꯨꯏ ꯍꯥꯏꯗꯨꯗꯤ ꯕꯥꯇꯤꯜ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯍꯦꯟꯅ ꯐꯥꯔꯛꯏ ꯀꯩꯅꯣꯗ ꯁꯍꯤꯠꯀ ꯀꯨꯗꯨꯁꯀ ꯃꯣꯏ ꯑꯅꯤ ꯊꯥꯔꯤꯃꯤ ꯌꯣꯟꯕꯒꯤ ꯑꯗꯨꯝ ꯃꯌꯥꯝꯗꯣ ꯍꯣꯠꯅꯕ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯌꯣꯟꯊꯣꯛꯄꯅ ꯐꯩ ꯍꯥꯏꯕꯅꯤ ꯑꯗꯨꯝ ꯌꯣꯟꯊꯣꯛꯅꯤ ꯈꯖꯤꯛ ꯐꯪꯉꯁꯨ ꯀꯥꯟꯅꯩ ꯌꯥꯏꯔꯁꯨ ꯊꯝꯃꯤꯅꯦ ꯑꯩꯈꯣꯏꯅꯤ ꯃꯌꯥꯝ ꯉꯥ ꯉꯥꯜꯂꯤꯃꯤ ꯍꯌꯦꯡꯁꯤ ꯉꯥꯁꯤ ꯂꯝ ꯑꯂꯥꯞꯄ ꯊꯥꯒꯦꯅ ꯂꯥꯞꯇꯦꯗ ꯀꯤꯂꯣꯃꯤꯇꯔ 200ꯒ ꯀꯌꯥꯅꯣ ꯑꯣꯏꯔꯝꯅꯤ ꯅꯠꯇꯦꯍꯦ ꯍꯦꯟꯒꯅꯤꯍꯦ ꯀꯤꯂꯣꯃꯤꯇꯔ 200 ꯑꯣꯏꯅꯤꯔꯣ ꯍꯩ ꯖꯤꯔꯤꯗꯩꯅ ꯏꯝꯐꯥꯜꯁꯦ ꯀꯤꯂꯣꯃꯤꯇꯔ 200ꯒ ꯀꯌꯥꯅꯣ ꯑꯣꯏ 70ꯔ 80ꯔ ꯀꯩꯅꯣꯝ ꯑꯣꯏꯕꯅꯤ ꯍꯣꯏ ꯑꯣꯏꯕꯅꯦ ꯅꯨꯡꯕꯥ ꯌꯧꯕꯗ 75 ꯖꯤꯔꯤꯗꯒꯤ ꯍꯣꯏꯅꯦ ꯑꯗꯨ ꯀꯤꯂꯣꯃꯤꯇꯔ ꯆꯞ ꯆꯥꯕ ꯗꯥꯁꯂꯥꯎꯗ ꯍꯪꯉꯗꯤ ꯆꯞ ꯆꯥꯕ ꯍꯥꯏꯔꯛꯀꯅꯤ 200ꯗꯤ ꯌꯧꯒꯅꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ 200ꯒ ꯀꯌꯥ 70ꯔ ꯅꯣꯏ 80 ꯍꯨꯗꯨ ꯈꯔ ꯁꯦꯝꯃꯧꯗꯅ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕꯅꯦ ꯑꯩ ꯁꯣꯔꯣꯛ ꯊꯣꯛ ꯃꯊꯧ ꯇꯥꯔꯅꯤ ꯃꯥꯅꯤ ꯑꯩ ꯅꯉꯣꯟꯗ ꯉꯁꯥꯏ ꯐꯣꯟ ꯇꯧꯔꯒ ꯅꯠꯇ꯭ꯔ ꯍꯥꯏꯈ꯭ꯔꯤꯗꯣ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯔꯛꯏꯌꯦ ꯑꯩ ꯅꯉꯣꯟꯗ ꯁꯥꯗꯥ ꯂꯧꯔꯣ ꯍꯥꯏꯗꯦ ꯈꯪꯗꯦ ꯏꯇꯩꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯥꯏꯃꯤꯡꯒꯤꯗꯨꯗ ꯑꯩꯅ ꯑꯃꯨꯛꯀ ꯁꯗꯥ ꯌꯧꯔꯛꯑꯣꯅ ꯍꯥꯏꯗꯕ ꯍꯣꯏꯅꯦ ꯈꯪꯍꯧꯗ꯭ꯔꯦꯕ ꯃꯅꯝ ꯐꯪ ꯂꯥꯛꯏ ꯁꯤ ꯆꯐꯨꯁꯤꯅ ꯏꯁꯤꯡꯂꯣ ꯁꯥꯏꯅꯦ ꯏꯁꯤꯡ ꯁꯥꯔꯝꯃꯤꯅ ꯍꯥꯝꯗꯣꯛꯑꯣ ꯑꯩꯈꯣꯏꯁꯨ ꯆꯠꯊꯣꯛꯈ꯭ꯔꯒꯦ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯕꯁꯨ
ꯃꯩꯇꯩ ꯃꯆꯥ ꯂꯣꯟꯗꯅ ꯍꯩꯅꯉꯥꯏ ꯇꯧꯔꯤꯗ ꯆꯠꯈꯤꯕꯅꯤ ꯆꯥ ꯊꯛꯀꯦ ꯁꯤꯔ ꯊꯛꯑꯔꯣꯏꯗ ꯆꯥꯛ ꯆꯥꯗꯔꯤꯌꯦ ꯆꯥ ꯂꯣꯟꯒꯅꯤ ꯈꯔ ꯊꯛꯁꯦ ꯅꯪ ꯊꯛꯅꯤꯡꯉꯗꯤ ꯂꯣꯜꯂꯗꯤ ꯊꯛꯑꯣ ꯅꯪ ꯊꯛꯑꯣꯏꯗ꯭ꯔꯕ ꯆꯤꯅꯤ ꯊꯨꯝꯒꯟꯒꯅꯨ ꯆꯤꯅꯤ ꯊꯨꯝꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯆꯥ ꯊꯛꯀꯦꯅ ꯇꯧꯔꯤ ꯑꯩꯈꯣꯏ ꯏꯅꯥꯎꯁꯤ ꯆꯥ ꯊꯛꯅꯤꯡꯉ ꯃꯥꯜꯂꯦ ꯉꯁꯤꯒꯤ ꯉꯁꯥꯏ ꯑꯥꯗ ꯂꯥꯛꯂꯝꯗꯥꯏꯗꯣ ꯆꯤꯡꯉꯥꯁꯤ ꯑꯗꯨꯗꯁꯨ ꯈꯛꯇꯅꯦ ꯆꯥ ꯊꯛꯏꯕ ꯁꯤ ꯂꯩꯔꯦ ꯈꯨꯁꯥꯗꯣ ꯂꯣꯏꯔꯦ ꯑꯝꯇ ꯌꯦꯡꯍꯟꯒꯦ ꯃꯌꯥꯝꯁꯦ ꯉꯥꯒꯤ ꯀꯃꯦꯟ ꯂꯥꯛꯏ ꯎꯗ꯭ꯔꯥ ꯍꯥꯏꯗꯤ ꯑꯦꯂꯤꯁꯥꯅꯤ ꯑꯣ ꯍꯥꯏꯔꯨꯕꯒꯤ ꯑꯥꯔꯕꯤ ꯃꯔꯣꯟꯅꯅꯤ ꯂꯥꯛꯏꯁꯦ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯃꯨꯟꯊꯔꯛꯀꯗꯧꯔꯦ ꯖꯥꯏꯗꯤ ꯃꯍꯤ ꯊꯣꯛꯈ꯭ꯔꯦꯅꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯤ ꯌꯦꯡꯉꯤ ꯃꯁꯥꯒꯤꯅꯤ ꯅꯠꯇꯦ ꯅꯠꯇꯦ ꯃꯌꯥꯝ ꯉꯥꯒꯤ ꯃꯅꯝ ꯅꯨꯡꯁꯤꯔꯦ ꯑꯁꯤ ꯉꯥꯛꯇꯪ ꯀꯨꯞꯁꯟꯒꯦ ꯀꯣꯟꯅ ꯑꯩꯈꯣꯏ ꯑꯦꯂꯤꯁꯥꯅꯤ ꯑꯦꯂꯤꯁꯥꯃꯛ ꯃꯅꯝꯗꯤ ꯅꯨꯡꯁꯤꯔꯦ ꯄꯥꯟꯒ ꯑꯦꯂꯤꯁꯥꯒ ꯍꯥꯏꯅꯔꯤꯅꯤꯀꯣ ꯄꯥꯟꯒ ꯑꯦꯂꯤꯁꯥꯒ ꯍꯩꯠ ꯑꯁꯨꯛ ꯁꯥꯕ ꯏꯁꯤꯡꯁꯤꯕꯨ ꯅꯥꯕ ꯅꯪꯁꯨ ꯂꯣꯏꯔꯦ ꯑꯗꯨ ꯊꯝꯈ꯭ꯔꯣ ꯕꯣꯔꯥꯅ ꯊꯠꯈꯤꯕꯨ ꯃꯩꯐꯨꯗꯤ ꯂꯣꯏꯔꯦ ꯃꯩꯒꯤ ꯐꯔꯛ ꯇꯥꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯛ ꯄꯤꯔꯛꯏ ꯑꯩꯒꯤ ꯏꯆꯤꯟꯅꯥꯎ ꯅꯨꯡꯁꯤꯕ ꯕꯤꯕꯣꯔ ꯑꯃꯅ ꯃꯩꯈꯨꯅ ꯐꯖꯔꯛꯏ ꯃꯩꯈꯨꯅ ꯎꯗ꯭ꯔꯦ ꯃꯌꯥꯝ ꯉꯥꯛꯇꯪ ꯀꯨꯞꯀꯦ ꯃꯨꯟ ꯐꯥꯠꯈ꯭ꯔꯅꯤ ꯌꯦꯡꯒꯦ ꯄꯤꯔꯣ ꯁꯤꯁꯦ ꯑꯣꯏꯅ ꯆꯠꯄ ꯇꯥꯔꯦ ꯑꯩ ꯑꯣꯏꯗ ꯎꯝꯃꯦꯕ ꯅꯪ ꯌꯥꯎꯔꯤꯕ꯭ꯔꯥ ꯌꯥꯎꯔꯤ ꯆꯥꯛ ꯂꯥꯝꯃꯤ ꯑꯩꯅ ꯈꯜꯂꯝꯕꯅꯤ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯈꯔ ꯏꯪꯉꯣꯏꯔꯥ ꯍꯧꯖꯤꯛ ꯆꯥꯔꯤꯁꯦ ꯅꯣꯏ ꯏꯪꯉꯦ ꯊꯨꯅ ꯊꯣꯛꯀꯅꯤꯗ ꯍꯧꯖꯤꯛꯇꯤ ꯀꯥꯃꯟꯅꯤꯔꯕ ꯌꯥꯝ ꯏꯪꯉꯣꯏꯗ ꯀꯨꯏꯗ꯭ꯔꯤꯌꯦ ꯑꯩ ꯂꯥꯛꯄꯒꯤꯗꯣ ꯆꯠꯂꯒꯦ ꯇꯧꯕꯅꯤꯗ ꯅꯈꯣꯏꯒꯤ ꯁꯨꯝ ꯁꯦꯝꯕꯗꯨ ꯅꯣꯏꯁꯨ ꯑꯩꯈꯣꯏ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯗꯅ ꯍꯣꯏꯅꯦ ꯋꯥꯔꯤ ꯂꯤꯅꯤ ꯀꯣꯏꯔꯛꯑꯣꯏ एक कमेंट आया था ये इसका नाम क्या है FFR करी कमेंट खंदे उर्दू में ये नहीं करी खंदे इंथम धा लोइझल्लकदौरे मयाम नत्रा मम इंद्रेवा फरी 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 इस्नाव मैम चाक चानरबो तुमनरे नहोय मैमदी कोईदी चाक चादरी पुंग 10 मखाय तादे चलसे
ꯑꯩꯈꯣꯏ ꯏꯅꯥꯎꯍꯣꯏꯁꯦ ꯀꯣꯏꯔꯛꯏꯁꯦ ꯍꯣꯏ ꯉꯥꯁꯦ ꯃꯍꯤ ꯂꯩꯔꯝꯃꯦ ꯈꯪꯗꯣꯟ ꯂꯣꯏꯔꯦ ꯏꯔꯨ ꯃꯥꯏꯊꯗꯅ ꯍꯥꯞ ꯄꯥꯔꯠ ꯇꯧꯈ꯭ꯔꯦ ꯑꯩꯗꯤ ꯏꯁꯤꯡ ꯁꯥꯔꯝꯃꯗꯤ ꯏꯔꯨꯖꯕꯁꯨ ꯅꯨꯡꯉꯥꯏ ꯏꯁꯤꯡ ꯁꯥꯔꯒ ꯑꯩꯉꯣꯟꯗꯗꯤ ꯏꯔꯨꯕꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯌꯦꯕ ꯍꯩꯇꯕ ꯃꯇꯝꯗ ꯉꯥꯏꯍꯥꯛꯇꯪ ꯏꯪꯉꯅꯤ ꯎꯝ ꯂꯣꯏꯕꯗ ꯇꯥꯈꯤꯕ ꯑꯁꯥꯕꯒ ꯂꯨꯕꯁꯦ ꯑꯩ ꯃꯍꯤ ꯄꯨꯔꯥ ꯀꯪꯍꯟꯗꯣꯏꯅꯤꯀꯣ ꯃꯍꯤ ꯀꯪꯗ꯭ꯔꯤ ꯃꯩꯈꯨꯅꯁꯨ ꯎꯗꯦ ꯃꯩꯈꯨꯅ ꯉꯥ ꯍꯦꯛ ꯎꯗ꯭ꯔꯦ ꯃꯨꯜꯂꯔꯅꯤꯅꯦ ꯌꯦꯡꯕꯗ ꯑꯃꯛ ꯀꯨꯞꯁꯟꯒꯦ ꯑꯃꯛ ꯍꯥꯡꯗꯣꯛꯀꯦ ꯃꯍꯤꯗꯣ ꯀꯪꯁꯤꯜꯂꯒꯅꯤ ꯅꯣꯏ ꯑꯩ ꯁꯟꯗꯦꯗ ꯄꯨꯟꯕ꯭ꯔꯣ ꯑꯗꯨꯝ ꯑꯩꯗ ꯄꯨꯟꯕ꯭ꯔꯣ ꯏꯁꯤꯡꯗꯣ ꯍꯥꯞꯄꯨ ꯀꯔꯤ ꯋꯥꯅꯣ ꯃꯍꯤꯗꯣ ꯑꯗꯨꯝ ꯄꯨꯜꯂꯦ ꯁꯣꯝꯗ ꯒ꯭ꯂꯥꯁꯀꯤ ꯈꯤꯔꯀꯤ ꯑꯃ ꯄꯥꯜꯂꯒ ꯁꯣꯝ ꯅꯥꯀꯟꯗ ꯑꯗꯨ ꯃꯥꯒꯤ ꯃꯃꯤꯗꯨ ꯎꯔꯤꯕ ꯑꯗꯨꯗ ꯃꯥ ꯀꯤꯔꯤꯕ ꯑꯣ ꯍꯌꯦꯡꯗꯩꯗꯤ ꯑꯁꯣꯝꯗ ꯄꯨꯔꯛꯑꯅꯤ ꯒ꯭ꯔꯤꯜ ꯁꯤꯗꯤ ꯅꯪꯅ ꯂꯣꯏ ꯇꯧꯔꯝꯃꯅꯤꯅꯦ ꯑꯩꯅ ꯇꯦꯛ ꯇꯦꯛ ꯇꯧꯔꯦ ꯑꯩꯒꯤꯁꯤ ꯄ꯭ꯂꯥꯁꯇꯔ ꯇꯧꯁꯜꯂꯝꯃꯦꯅ ꯁꯨꯝ ꯇꯦꯛ 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 ꯃꯄꯥꯟ ꯃꯆꯦꯠꯁꯤꯇꯅꯤꯍꯦ ꯌꯥꯝ ꯋꯥꯠꯊꯔꯤ ꯃꯅꯨꯡꯗꯒꯤ ꯑꯝꯐꯥꯎ ꯇꯧꯗ꯭ꯔꯤ ꯉꯝꯃꯛ ꯉꯝꯃꯛꯄꯗꯨ ꯇꯧꯁꯜꯂꯣ ꯉꯁꯤꯅ ꯋꯥꯔꯤꯅꯤ ꯀꯥ ꯑꯃ ꯄꯥꯅ ꯁꯤꯃꯦꯟ ꯕꯣꯔꯥ ꯑꯃꯅꯅꯦ ꯄꯥꯅ ꯇꯧꯕ ꯍꯦꯛꯇ ꯄꯨꯂꯞ ꯇꯧꯗꯕ ꯌꯥꯗꯅ ꯂꯩꯇꯦꯕ ꯎꯝ ꯅꯪꯅ ꯉꯝꯃꯛꯄ ꯆꯥꯡꯗꯣ ꯑꯗꯨꯝ ꯇꯛ ꯇꯛ ꯇꯧꯔꯛꯄ ꯕꯦꯛ ꯑꯅꯤꯒꯨꯝꯕꯒ ꯍꯟꯗꯛꯁꯤ ꯃꯅꯤꯡꯒꯤ ꯆꯥꯛꯈꯨꯝꯒꯤ ꯂꯥꯏꯟꯁꯤ ꯑꯝꯇꯪꯒ ꯇꯤꯟꯁꯤ ꯊꯥꯡꯒꯠꯀꯦ ꯇꯧꯕꯗ ꯌꯥꯍꯧꯗ꯭ꯔꯦ ꯇꯧꯒꯦꯅꯗꯤ ꯈꯜꯂꯝꯅꯤ ꯍꯧꯖꯤꯛ ꯈꯔ ꯐꯔꯛ ꯇꯥꯔꯅꯤ ꯇꯧꯒꯗꯕꯅꯦ ꯑꯗꯨꯅ ꯄꯨꯂꯞ ꯇꯧꯗ꯭ꯔꯁꯨ ꯌꯥꯏ ꯅꯣꯏ ꯁꯤꯡ ꯂꯩꯔꯤ ꯃꯥꯜꯂꯦꯀꯣ ꯏꯁꯤꯡ ꯂꯩꯔꯤꯁꯤꯗꯤ ꯁꯣꯝꯗ ꯑꯗꯨꯝ ꯆꯥꯏꯈꯥꯏꯗꯅ ꯂꯩꯔꯤ ꯃꯅꯨꯡꯗ ꯈꯔ ꯑꯃ ꯂꯩ ꯅꯥꯟꯅ ꯊꯝꯕ ꯌꯥꯗ꯭ꯔꯣ ꯁ꯭ꯋꯥꯏꯗꯗꯤ ꯁꯦꯡꯗꯣꯛꯇꯅ ꯈꯣꯠꯇꯅ ꯇꯧ ꯌꯥꯗ꯭ꯔꯣ ꯃꯐꯝꯁꯤ ꯑꯣꯏꯔꯁꯨ ꯁꯦꯡꯗꯣꯛꯑꯒ ꯅꯥꯟꯅ ꯊꯝꯃꯗꯤ ꯐꯩꯗꯅ ꯁꯦꯡꯗꯣꯛꯑꯗꯤ ꯃꯐꯝ ꯀꯌꯥꯝ ꯄꯥꯛꯀꯅꯤ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤꯗꯤ ꯀꯨꯏꯍꯧꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝꯗ ꯒꯣꯔꯣ ꯒꯔꯥ ꯒꯣꯔꯣ ꯒꯔꯥ ꯑꯣꯠꯄꯗ ꯄꯣꯠ ꯆꯩ ꯊꯥꯔꯒ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯆꯥꯁꯨ ꯂꯥꯛꯑꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯆꯥ ꯊꯛꯀꯦ ꯇꯧꯔꯤ ꯍꯧꯖꯤꯛ ꯃꯥꯅꯤ ꯃꯩꯈꯨ ꯊꯨꯞꯄꯦ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯍꯤꯡꯒꯣꯜ ꯌꯦꯡꯉꯨ ꯂꯣꯏꯔꯦ ꯃꯥꯅꯤ ꯑꯩ ꯕꯣꯏꯁꯨ ꯊꯕꯛ ꯁꯨ ꯐꯕꯅꯤ ꯀꯩꯁꯨ ꯀꯨꯏꯍꯧꯗꯕꯅꯤ ꯕꯣꯏꯁꯨ ꯊꯕꯛ ꯁꯨꯕ ꯐꯩ ꯑꯁꯦꯡꯕ ꯑꯗꯨꯒꯤꯗꯤ ꯕꯣꯏ ꯐꯩ ꯃꯥ ꯎꯝ ꯑꯩꯗꯤ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯗꯤ ꯈ꯭ꯋꯥꯡꯁꯤ ꯌꯥꯈꯤꯗ꯭ꯔꯦꯕ ꯑꯗꯨꯗꯒꯤꯅꯦꯕ ꯁꯤꯡꯗꯣ ꯆꯥ ꯊꯛꯎꯅꯦ ꯄꯨꯛꯆꯣꯟ ꯈꯨꯠ ꯁꯥꯒꯟꯁꯤꯁꯨ ꯌꯥꯗꯦꯕ ꯑꯩꯈꯣꯏꯁꯤ ꯄꯨꯛꯆꯣꯟꯁꯤ ꯆꯥ ꯊꯛꯎꯅꯦ ꯁꯔꯨ ꯅꯥꯟꯊꯣꯛꯄꯒꯤ ꯇꯥꯏꯞꯇꯀꯣ ꯍꯧꯖꯤꯛ ꯆꯤꯛꯑꯦꯕ ꯄꯣꯠ ꯑꯔꯨꯝꯕ ꯊꯥꯡꯕ ꯉꯝꯗꯦ
Babu nan kakak mana. Iya. Wangida theo nang thangalakpado. Kari kwang no tairibro. Hoi. ꯇꯩꯔꯤꯅꯤ ꯑꯗꯨ Boidi chatpra adumaina. Chꯠꯂꯤꯃꯤ ꯃꯥ ꯂꯩ ꯃꯥꯅ ꯁꯥꯏꯠ ꯀꯨꯝꯕꯗ ꯑꯃꯗ ꯑꯗꯨꯝ ꯂꯩꯕ. Hey, lamamda na thopwa. ꯇꯧꯔꯤꯕ꯭ꯔꯥ ꯃꯥꯁꯦ ꯍꯧꯖꯤꯛꯇꯤ ꯇꯧꯗ꯭ꯔꯦ ꯇꯧꯗꯦ. Noi chatlamin tawdre. ꯃꯊꯟ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ. ꯈꯔ ꯀꯩꯅꯣ ꯌꯥꯔꯤꯀꯣ Nang ngồi bên đó anh thôi. ꯑꯁꯤꯒꯤ ꯅꯤꯁꯥꯁꯦ ꯈ꯭ꯋꯥꯏꯗꯒꯤ Salam chado. Amakne ajiri salam chado. Adu igoi da de sogol hidak to hege. ꯑꯗꯨ ꯕꯦꯔꯥꯅꯤ Adugane diamond ke fajara to khangdam. ꯈꯪꯗꯦ. Jana to challe. Kawa kawa ngau thoe khangwa. Adugane pichabuda kainu hekta numit humni mani mangani phadadana. ꯅꯨꯃꯤꯠ ꯍꯨꯝꯅꯤ Yumtane imungsida nga phari mai. ꯑꯗꯨꯒꯤ ꯅꯤꯁꯥꯁꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯇꯨꯡꯗ ꯂꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤ Imungda nga phari mai. Mama subune hoi do ngalai. Tawi tawi. Sundan Tawi ya. Najera matse. Najera matne. Aine. Wadi ke an thana yaunarni. Kana bicara ba case pa. Adai khoi kana kana yawe hambra. Kaduda kakara kibra kana no luhong mane ba. Ada akhoi amu yu yawe ba. Madi mi sin heli da nungai ram. Adai khoi yum ngauri mi hambra. Adai khoi yum hana wangam mi dane khoi senga se. Asidane ai di gyan tare ba hi ngau ru khatang jam cha hodre ba. Nari sin ngakhola gane mathung rang khang dane sidigi sumang da chung thri mi. Ikhoi iman phawri pukri dene pukri rum chalam mi mai. Adun kaya dumi ni humni ngawi ma ko. Jadi case pa na nam jodi. Palo era. ꯑꯩꯈꯣꯏ ꯀꯣꯝꯄꯥꯛ ꯑꯁꯨꯛ ꯆꯥꯎꯕ ꯂꯩꯇ꯭ꯔꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯑꯩꯅ ꯕꯨꯡꯗꯤ ꯍꯥꯏꯔꯕ ꯏꯊꯦꯡꯅ ꯍꯥꯏꯔꯕ ꯉꯥ ꯕꯣꯔꯥꯁꯦ ꯅꯪ ꯆꯥꯔꯤꯕ ꯃꯈꯩ ꯑꯗꯨꯝ ꯆꯥꯅꯤꯡꯗꯦ ꯑꯩꯈꯣꯏꯁꯦ ꯅꯕꯨꯛꯁꯤ ꯊꯜꯂꯣ ꯇꯨꯔꯦꯟꯗ ꯂꯩꯔꯝꯃꯤꯃꯤ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯇꯨꯔꯦꯟꯗ ꯐꯤ ꯁꯨꯔ ꯀꯥꯈꯠꯂꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯅꯤꯁꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯆꯠꯂꯒ ꯑꯗꯨ ꯑꯩꯅ ꯉꯁꯥꯏꯒꯤ ꯗꯥꯁꯃꯨ ꯀꯧꯏꯑꯕ ꯃꯣꯏ ITI ꯇꯝꯃ ꯂꯩꯔꯝꯃꯤ ꯑꯗꯨ ꯃꯣꯏ ꯀ꯭ꯋꯥꯇꯔꯗꯨꯗ ꯆꯪꯉꯒ ꯑꯩꯅꯗꯤ ꯃꯣꯏ ꯍꯧꯗ ꯂꯩꯔꯝꯃꯤꯕ ꯃꯣꯏꯅ ꯃꯣꯏ ꯍꯧꯗ ꯂꯩꯔꯝꯕꯁꯤꯗ ꯑꯩꯗꯤ ꯈꯪꯗꯦꯗ ꯑꯩꯅ ꯗꯥꯁꯃꯨꯁꯤ ꯀꯔꯤꯅꯣ ꯒꯟꯖꯥ ꯕꯣꯔꯥꯅꯦ ꯑꯝꯇꯪ ꯆꯥꯒꯦꯅ ꯌꯥꯝ ꯆꯥꯁꯜꯂꯨꯅꯨꯍꯦ ꯍꯥꯏꯅ ꯇꯧꯔꯛꯑꯦ ꯑꯗ ꯑꯩꯗꯤ ꯉꯁꯥꯏ ꯆꯥꯔꯒ ꯑꯃꯈꯛ ꯆꯥꯔꯒ ꯍꯥꯎꯈ꯭ꯔꯦꯕ ꯁꯥꯊꯤꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯁꯤ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯗ ꯑꯩꯅ ꯀꯣꯟꯅ ꯆꯥꯔ ꯃꯇꯨꯡꯗ ꯑꯅꯤ ꯐꯥꯎꯕꯗꯤ ꯆꯥꯈ꯭ꯔꯦ ꯑꯩꯁꯦ ꯈꯪꯕ꯭ꯔꯥ ꯍꯥꯎꯕꯗꯤ ꯊꯤꯅ ꯍꯥꯎꯔꯦ ꯑꯗꯨꯒ
ꯃꯤꯠꯀ ꯌꯦꯡꯅꯁꯤ ꯄꯤ ꯇꯥꯕꯒꯤ ꯀꯅꯥꯅ ꯍꯥꯟꯕꯅꯣ ꯍꯥꯏꯅ ꯑꯗꯣ ꯃꯣꯏꯒꯤ ꯃꯆꯦ ꯑꯃꯒ ꯁꯨꯖꯥꯂꯥ ꯀꯧꯏ ꯃꯥꯒ ꯑꯩꯒꯤ ꯌꯦꯡꯅꯕꯅꯦꯕ ꯌꯦꯡꯕꯗꯅꯦ ꯃꯥꯒꯤ ꯃꯄꯤꯁꯦ ꯇꯥꯔꯛꯑꯦ ꯑꯩꯒꯤ ꯇꯥꯗ꯭ꯔꯦꯕ ꯑꯗꯣ ꯑꯩꯁꯦ ꯏꯁꯤꯡꯇ ꯈꯧꯔꯥꯡꯉꯛꯏꯕ ꯑꯗꯣ ꯑꯩ ꯀꯔꯤꯅꯣ ꯑꯩꯅ ꯁꯣꯇꯨ ꯀꯧꯏꯁꯦ ꯁꯣꯇꯨ ꯏꯁꯤꯡ ꯈꯛꯇ ꯊꯛꯀꯦ ꯒꯤꯂꯥꯁ ꯄꯨꯔꯛꯑꯒ ꯊꯛꯑꯦ ꯑꯗꯣ ꯑꯩꯁꯦ ꯇꯔꯪ ꯆꯠꯄ ꯍꯧꯔꯦꯕ ꯑꯗꯩ ꯉꯥꯏꯍꯥꯛꯇꯪ ꯑꯩꯅ ꯃꯣꯏ ꯃꯦꯁꯦꯖꯀ ꯊꯥꯅ ꯈꯣꯠꯇꯅꯤ ꯈꯣꯠꯅꯤ ꯁꯤ ꯇꯧꯔꯝꯃꯦ ꯃꯥ ꯑꯗꯩ ꯌꯨꯝ ꯌꯧꯔꯝꯗꯥꯏꯗ ꯏꯃꯥꯟꯅꯕ ꯅꯖꯤꯝꯗꯣ ꯏꯃꯥꯟꯅꯕ ꯂꯩꯕꯗꯣ ꯃꯥꯏ ꯃꯌꯨꯝ ꯌꯧꯕꯗꯣ ꯑꯩꯁꯦ ꯐꯖꯅ ꯉꯥꯎꯔꯦꯕ ꯈꯪꯉꯕ ꯑꯩꯅ ꯁꯨꯝ ꯍꯤꯞꯄꯤꯗꯣ ꯑꯅꯤ ꯍꯤꯞꯄꯛꯏ ꯁꯨꯃꯤꯅ ꯌꯦꯡꯉꯤꯗꯣ ꯑꯅꯤ ꯌꯦꯡꯉꯛꯏ ꯁꯨꯝ ꯆꯠꯂꯤꯗꯣ ꯑꯅꯤ ꯆꯠꯂꯤꯗꯣ ꯅꯪꯗꯤ ꯑꯅꯤ ꯑꯍꯨꯝ ꯆꯥꯗꯕ ꯅꯠꯇꯕꯅ ꯑꯩꯈꯣꯏꯗꯤ ꯑꯗꯒꯤ ꯑꯗꯨ ꯆꯥꯔꯛꯏꯗꯤ ꯌꯦꯡꯉꯣꯗꯅ ꯑꯗꯒꯤ ꯃꯣꯏꯁꯦ ꯑꯗꯩ ꯑꯩꯁꯦ ꯐꯃꯨꯡꯗ ꯆꯪꯉ ꯂꯩꯔꯦꯅ ꯏꯃꯥꯟꯅꯕ ꯑꯃꯅ ꯍꯥꯏꯕ रोनी को क्या हो गया है नजीम ने है उसको चढ़ गया है क्या हुआ गंदा पर रखा है ओ इसलिए शायद तो चीनी खिलाओ है नहीं भंगरा उसको चीनी खिला दो यार और इमारत में सारा उसको चीनी खिलाएगा तो वो तो और भी चढ़ जाएगा ना हाई रही ꯑꯗꯒꯤ ꯑꯩꯁꯦ ꯒ꯭ꯌꯥꯟꯗꯤ ꯇꯥꯔꯦ ꯑꯗꯒꯤ ꯑꯗꯨꯝ ꯍꯧꯗꯣꯔꯛꯄꯗꯅꯦ ꯑꯩꯅ ꯇꯨꯝꯃꯤꯗꯣ ꯁꯨꯡꯇꯥ ꯌꯥꯔꯛꯇ꯭ꯔꯦ ꯑꯩꯁꯦ ꯑꯗꯩ ꯑꯩꯅ ꯍꯥꯏꯔꯦ ꯃꯉꯣꯟꯗ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯦ ꯑꯩꯅ ꯚꯥꯏ ꯑꯩ ꯁꯤꯅꯤꯅ ꯑꯗ ꯃꯥꯅ ꯍꯧꯗꯣꯛꯍꯟꯗ꯭ꯔꯦ ꯏꯃꯥꯟꯅꯕꯁꯤꯡꯗꯣ ꯑꯗꯒꯤ ꯃꯝꯃꯒ ꯌꯨꯝ ꯌꯧꯔꯛꯄꯗꯅꯦ ꯆꯤꯆꯦꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯦ ꯅꯪꯁꯨ ꯆꯥꯔꯨꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯁꯨ ꯗꯥꯏꯔꯦꯛ ꯍꯥꯏꯔꯦ ꯑꯩ ꯆꯥꯔꯨꯔꯦ ꯑꯩꯅ ꯆꯤꯆꯦꯗ ꯀꯅꯥ ꯀꯅꯥ ꯆꯥꯏꯌꯦ ꯑꯗꯩ ꯑꯇꯩꯒꯤ ꯀꯥꯡꯕꯨꯗꯨꯗꯤ ꯂꯣꯏ ꯁꯟ ꯁꯥꯔ ꯆꯠꯂꯤ ꯃꯥꯌꯦ ꯆꯠꯂꯤꯅꯦ ꯍꯧꯖꯤꯛꯀꯤ ꯗꯥ ꯁꯟ ꯁꯥꯃꯨ ꯁꯥꯔꯒ ꯍꯥꯏꯁꯦ ꯃꯥꯒꯤ ꯀꯥꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤꯒꯤ ꯐꯃꯨꯡꯗ ꯇꯨꯝ ꯂꯩꯔꯝꯃꯤ ꯃꯥꯏ ꯐꯃꯨꯡꯗꯩꯅ ꯇꯨꯝꯈ꯭ꯔꯕ ꯀꯔꯤꯝꯇ ꯈꯪꯗꯦꯕꯣ ꯅꯥꯕ ꯑꯗꯩꯗꯨꯅꯦ ꯁꯨꯝꯕꯅꯦ ꯁꯤꯒꯨꯝꯕ ꯁꯩꯉꯥꯁꯦ ꯁꯤꯗꯒꯤꯅꯦ ꯆꯣꯡꯊꯗꯅ ꯑꯋꯥꯡꯕꯗꯩ ꯆꯣꯡꯊꯔꯒ ꯊꯩꯕꯣꯡ ꯃꯈꯣꯡꯗꯩ ꯆꯣꯡꯊꯔꯤ ꯃꯥꯅ ꯃꯤ ꯁꯤꯅꯕ ꯌꯥꯎꯔꯤꯃꯤꯅ ꯑꯗꯨ ꯐꯥꯖꯤꯟꯗ꯭ꯔꯗꯤ ꯁꯤꯅꯗꯧꯔꯤꯃꯤ ꯈꯪꯗꯦ ꯐꯃꯨꯡꯒꯁꯦ ꯄꯥꯏꯔꯤꯅꯦꯕꯣ ꯈꯨꯗꯥꯗꯤ ꯄꯥꯏ ꯌꯥꯅꯔꯤꯗꯤ ꯄꯥꯏꯔꯦ ꯉꯥꯎꯏꯍꯦ ꯑꯗꯨꯅ ꯑꯩ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯄꯥꯈꯪ ꯉꯥꯎꯕꯒ ꯂꯩꯁꯥꯕꯤꯅ ꯂꯩꯈ꯭ꯔꯦꯕꯣ ꯁꯥꯊꯤ ꯊꯕꯛ ꯌꯥꯝ ꯇꯧꯔꯛꯑꯝꯃꯦ ꯗꯣꯜꯅꯁꯨ ꯅꯣꯡꯃ ꯁꯤꯂꯣꯡꯗꯒꯤ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯁꯤꯜꯂꯛꯏꯕ ꯃꯥꯏ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯍꯨꯝꯁꯤ ꯆꯥꯗꯅ ꯏꯒ ꯑꯣꯕ ꯌꯧꯁꯤꯜꯂꯛꯑꯦ ꯈꯪꯉꯕ ꯑꯣꯃꯟꯗꯅ ꯑꯣꯔꯗꯅ ꯑꯗ ꯑꯩꯅ ꯍꯥꯏꯔꯦ ꯀꯔꯤꯗꯧꯔꯤ ꯃꯃꯥ ꯏꯇꯥꯎ ꯁꯨꯝ ꯇꯧꯏ ꯅꯪꯒꯤ ꯋꯥꯔꯤ ꯈꯔ ꯇꯥꯒꯦ ꯑꯩꯅ ꯌꯥꯔꯤꯕ ꯃꯉꯣꯟꯗꯅꯦ ꯂꯪꯅꯔꯨꯅꯨ ꯑꯗꯩ ꯃꯥꯒꯤ ꯇꯨꯃꯤꯠ ꯂꯩꯗꯨ ꯂꯩꯍꯜꯂꯨ ꯑꯗꯒꯤ ꯋꯥ ꯌꯥꯝ ꯉꯥꯡꯁꯤꯜꯂꯨꯅꯨ ꯑꯗꯨ ꯌꯥꯔꯒꯗꯤ ꯑꯗꯨꯝ ꯍꯩꯒꯨꯝꯕ ꯈꯖꯤꯛ ꯈꯔ ꯆꯥꯕ ꯌꯥꯝꯁꯨ ꯅꯠꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣ ꯈꯣꯠꯂꯒ ꯃꯉꯣꯟꯗ ꯄꯥꯎ ꯄꯤꯕꯤꯔꯤꯅꯦ ꯃꯩꯇꯩ ꯃꯆꯥ ꯁꯤꯂꯣꯡꯗ ꯃꯥꯗꯤ ꯆꯥꯍꯧꯗ꯭ꯔꯦ ꯈꯪꯉꯕ ꯉꯥꯎꯏ ꯍꯩ ꯄꯣꯠꯇꯤ ꯗꯦꯟꯖꯔꯅꯤꯅ ꯑꯩ ꯁꯒꯣꯜ ꯍꯤꯗꯥꯛꯇꯩ ꯍꯦꯟꯅ ꯉꯥꯎꯏ ꯃꯥꯁꯦ ꯁꯒꯣꯜ ꯍꯤꯗꯥꯛꯁꯨ ꯕꯦꯔꯥꯅꯤ ꯃꯥꯏ ꯃꯆꯥꯅꯨꯄꯥ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯐꯥꯕ꯭ꯔꯥ ꯐꯥꯏ ꯐꯥꯕ ꯊꯨꯏꯌꯦ ꯃꯥꯏ ꯃꯆꯥꯗꯣ ꯉꯥꯛꯇꯪ ꯁꯣꯜꯍꯜꯂꯝꯒꯅꯤ ꯐꯥꯔꯦ ꯑꯩ ꯐꯥꯔꯦ ꯑꯗꯨꯝ ꯇꯧꯗ ꯂꯩ ꯑꯃ ꯀꯔꯝꯗꯅꯦ ꯌꯦꯡꯉꯨꯅꯦ ꯍꯥꯡꯗꯣꯛꯇꯅ ꯌꯦꯡꯉꯨꯅꯦ ꯀꯥꯔꯅꯤꯅꯦ ꯑꯃꯨꯛ ꯀꯥꯔꯣꯏ ꯃꯥꯏ ꯆꯥꯅꯕ ꯍꯥꯏꯕꯅꯤ ꯑꯝꯇ ꯍꯥꯡꯗꯣꯛꯁꯦꯅꯦ ꯍꯧꯖꯤꯛ ꯁꯣꯝꯗ ꯃꯤ ꯃꯌꯥꯝ ꯁꯣꯛꯄ ꯍꯩꯇ꯭ꯔꯦꯗꯅ ꯍꯥꯏ ꯑꯗꯨ ꯃꯥꯅꯦ ꯃꯤ ꯁꯨꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯁꯦ ꯖꯤꯁꯥꯟꯕꯤꯁꯨ ꯋꯥꯕꯅꯤ ꯃꯥ ꯅꯪꯅ ꯇꯥꯛꯄꯗꯣ ꯑꯩꯅ ꯑꯃꯨꯛ ꯇꯥꯛꯑꯣꯏ ꯃꯥꯅ ꯇꯥꯛꯄꯗꯣ ꯃꯥꯅ ꯑꯃꯨꯛ ꯇꯥꯛꯑꯣꯏ ꯇꯧꯗꯣꯔꯤꯕ ꯃꯨꯜꯂꯛꯑꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯥꯟꯕꯁꯤ ꯂꯣꯏꯁꯤꯜꯂꯛꯑꯦ ꯃꯍꯤꯁꯤ ꯀꯪꯕꯒꯗꯤ ꯆꯞ ꯆꯥꯔꯅꯤ ꯐꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯊꯝꯃꯒꯦ ꯒꯨꯗ ꯅꯥꯏꯠ ꯆꯥꯛ ꯂꯥꯝꯃꯦ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯑꯩꯈꯣꯏ ꯊꯝꯃꯦ ꯅꯠꯇꯦ ꯅꯣꯏ ꯊꯕꯛꯇꯩ ꯍꯜꯂꯛꯑꯒ ꯑꯗꯨꯝ ꯆꯥ ꯊꯛꯑꯒ ꯐꯖꯅ